Ngasigi videosdi aina Eigi Ichanupada Pigadaba pautaki chabulne. Masta nupa nupi khenai khenadi haibagi rai amada leibak miyamda aina taba leijade. Warol khuding ipai chagi marakta thokpani haibasi mangjongna khanganjari. Munna taw ibungo nupa amagi punsisi nupi singdagi yam tongale. Moina aingi mityengda mani haibadana makhal amani. Ngasidi ipa minungsi musilaba taibang ngasigi asengba masaktu khanghalage. Sakhen bisingdi moibu senabinaba moigi pambum tingbinaba kana kana nodum chongthorakani. Adubu sumdaw basi masin nangondari thooi. You are not a little princess. Nangna soladi karamtuna nangi nawa lobiroi. Nangna laidadadi nawa hai kuding phawham pangkhak oigani. Chokhat pasaba ngasi ki taibang ngasina nangbu apang basihan gano. Hiram kaya amada nupaga nupiga khak manaroi. Manaw haiba sukya yaroi. Mahusa imagi kutsemda mathang manaw haiba manai. Haipa sadana mathang manaw say kuina thugaruba matamda kangkhong chairakani. Nupa, nupi, mamagi khenaba tongjabasing lay. Nupasingi thawaina nupisinga manadaba hakchang amada yauraga hingi. Tongan balam kiyamagi potential nangi hakchangda pek tawraga yauri. Nupisingdagi henba. Nupa amoina nasagi mamal nasana nahin jagadabane. Potential singadu pokahandragadi nang tinnamagum hingama sikini. Irai laina. Nangi punsidi lanting nagadabane. Mai pak taba yadabane. Mai pak labadada tay nupasing na sunang bikay kumnarakane. Mai pak labadada nupising na sunang bumaranay pamakane. Pamba horakane. Maramdi karigi maramdi indaba yadaba mahusagi mathang manaw haiba malay haijakibdune. Wait, angayko. Aigi friend namadi Mrs. Lai. Hi friend, I found a cool site for a bet then own 18,000 rupees in the game Aviator. I am sending you the link, check it out. Yes, I should license site for a bet platform dagi Aviator game sanare. Adom su interest lay viragadi sige site sig link description dagi fangbigane. Masda adongi first deposit 200% bonus fangbigane. Masi sanab the irai live instant withdrawal so guma platform ni. I have it sanragu charke. Sign up toroga 10,000 deposit tawada bonus ama fange. Aviator game daina test to strategy si masi karim nate watch 2x orpaga sigi case of stay the click the hogune. Kudamoina 5,000 bet tawzage. Plan back hal Aigi winning slot tawnawa 2x odds the case out hit the hore. And yes, Aigi bet se hojik double oire. Amuka try tawse. Amuka case out name. Oh, rupees 11,000 amuka hore. Yera plan sa mutang start tawse. Oddsing ngaira se aduga case out namase. Yeah, just 1 minute rupees 25,000 win the hore. Come the way. Howzik rupees 25,000 withdraw to those. Ningsing view. Farabet again through what payout on the thing narrow. Other license site Farabet the sana view. Description link to sign up to view. Rupees 30,000 for exclusive bonus pang view. Aviator nungani enjoy to view. Good luck. Nupibo hantana ubo natraga moiga changdam nabagi wanate. Aina haidoriba wasi mitkup matangi munuto. Changchata gym the kanana hene yot chava heli. Hayo, who can build a great physique in the gym? Nupa, nupi. Pazaba, taruba, thotmengba, nupi singi pithuk charpane. Masa sajal tawdaba nupa amaga masa sajal tawdabi nupi amaga sumana roi. Masa sajal tawbi nupi amaga masa sajal tawba nupa amaga sumano kaisu yaroi. Exceptions are exceptions. Free attention namadi care. Nupi singdane hena dum phangani. Nupa singa yingnabada. Chap manaba friend masing laiba nupa amaga nupi amaga Facebook da photo amamam thagadaba matamda kanana hena like masing yam behengali nangna khangiduni. Free attention amadi care. Nupa singda chang hantana phangani natraga sungphang phangoi. Nangna nupa amoina puglapagi nangna phangiba thoiba landai nangi potentials kanna hotnaragadi nangna oiningba mo oirakpa yabagi nangi sakti isni. Aduna nangi potentials pokharaknaba thingama poron kuding kautheu. Thokmot ki namanaba singa party tawminaba natraga video game sanaminaba natraga matam mangningai oiba karinoma tawringi de hekta ningsingo. Ima ipana dhallangi kairak thabirakpasu nataba ise potentials ki porondi kauthek tradana potentials oina kauthek jare haina. Aduga sigi frefsi nasana lawjabani kanamta da batanam pigano. Are you financially free? Nangi punsidu nasagi sel na romdom lepjaba ngamabra. Mina nangbu ikai khumnabirabra. Nangi punsido hek oithokpa yaba changda best set ta leirabra.
Karigumba no haiba wahis na nangi paukum do oiragade. Matam mangingai oiba na manabasing na horok pukuting da ayambada no haibas na nangi paukum ohengadavane. No haibas na nangi paukum ohengadavane. Aina haidi wasi nang ining ba poam dabdi ay. Adubu deep down haidi singsta aran ba yawde haibade nang nasana so kanglibane. Ipagi bungo yam maruiba wahang ama napahange. Punsida nang na mai pakpada khwaidagi maruina changba ka thokpa ase karino khambra. Ngahaki oiba nungaibdagi nathai basni. Ngahaki nungaibasing bidai do no hayo hello semso for a better and bigger reward. Pagatlaba tangkhatlaba manadu ina thangatnaba. Sadong ubada gyan mangbo mabuk lambo huigu matam sigi mi ayamba khudaki natraga ngayaki nungaibda munduna leinari aduna mokhoigi asengba punsidadi natradana video games to level wangkhanna duna leire. Gym chatpadi wai khali junk food thajinabdi lepnade hengona punsi mahingdagi sontharabdi he mamaidadi mai thiredo apamba nupidi fangaroi masturbation taw leirani adai upai leita aphangba amaga luhongani adunadi khainabu sudum yorok patavane pathetic mahusa imagi mathang manauni atenba nungaibana asangba nungaiba phanghandanabagi maram oi ngahaki nungaibana tungkoiba nungaiba phanghandanabagi maram oi khak kaugunu keji marifugi bench press inbaga PUBG sanabagadi manaroi adubu nangna yo chawdu thangalubulorapudadi nangi dopamine jara 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 kakhalakani numit chupaduma nawakal nungai boring chuhanda lehlakani thambigani. Junk food chap saraga game sanakibunu padudi sanabulurakpaga will feel a lot worse lekthaba pathaba katan olakani. Punsida hek phangiba khudingmak lalon itikom mahut chindok chinjin tawi haibase nang khak kauganu. Aigi iwong itawse nangi nawong na tawgi makha pole aigi itawse hainadradi nang nasagi naralne. Kadayda noma kananomna thainagi aidu nainaramkhini maramde hojiki aisti moina lamba phangdrabanina nangbu kauthokiba mi kauthokpa kaugano. Plan A fail oiraba alphabet mayik kun manga magalairi yam khanaba pamamina lonjao mathunjaba tare. But don't well, smile like you spam. Try your luck, or guess there now. Have the best, cause in the games win. For a bad, 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 for a bad. For a bet.